ꯏꯊꯥ ꯊꯥꯖꯗꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯃꯥꯗꯤ ꯃꯤꯠꯐꯝ ꯍꯣꯡꯅꯤ ꯀꯥꯎꯈ꯭ꯔꯦ꯫ ꯂꯣꯟꯊꯣꯛꯇꯕꯤꯗꯨꯒꯤ ꯃꯆꯤꯟꯗꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ, ꯃꯃꯤꯠꯇꯒꯤ ꯇꯥꯔꯤꯕ ꯃꯄꯤ, ꯅꯨꯄꯥ ꯃꯥꯗꯤ ꯇꯔꯪ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯑꯃꯨꯛꯁꯨ ꯃꯈꯨꯠꯇꯨ ꯄꯥꯏꯔꯛꯇꯨꯅ ꯐꯗꯤꯗꯨꯅ ꯌꯦꯠꯁꯤꯜꯂꯤ, ꯃꯄꯤꯁꯨ ꯇꯥꯔꯤ꯫ ꯅꯨꯄꯥ ꯃꯥꯒꯤꯗꯃꯛꯇ ꯇꯥꯔꯤꯕ ꯃꯄꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯤꯅꯤ ꯍꯥꯏꯁꯤꯒꯦ? ꯑꯣꯏꯒꯗ꯭ꯔꯥ ꯍꯤꯡꯆꯥꯕ ꯃꯥꯒꯤꯗꯃꯛ ꯇꯥꯕ ꯃꯄꯤ? ꯑꯣꯏꯔꯒꯅ ꯀꯔꯝꯕ ꯈꯨꯗꯝꯗ ꯑꯣꯏꯒꯅꯤ? ꯄꯤꯁꯤꯔꯥ ꯍꯧꯖꯤꯛ ꯃꯆꯤꯟꯗꯒꯤ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯈꯨꯗꯝ ꯑꯣꯏꯅ? ꯅꯨꯄꯥ ꯃꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯏꯗꯨꯁꯨ ꯀꯥ ꯍꯦꯟꯅ ꯁꯣꯛꯈꯤꯕ ꯑꯣꯏꯕꯅ ꯐꯗꯤ ꯃꯁꯤꯠꯇꯨ ꯐꯥꯎꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕꯤ ꯀꯞꯂꯤ ꯀꯞꯂꯤ ꯌꯦꯡꯖꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯕꯤꯗ꯭ꯌꯥꯁꯨ ꯆꯪꯂꯛꯏ꯫ ꯊꯣꯏ ꯑꯗꯨꯕꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯏꯇꯦ, ꯈꯨꯠꯇꯨꯗꯤ ꯀꯩꯗꯧꯔꯦ? ꯄꯨꯔꯦꯜ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯊꯣꯏꯕꯤꯗ ꯌꯦꯡꯂꯝꯕ ꯃꯤꯠ ꯑꯅꯤꯗꯨ ꯕꯤꯗ꯭ꯌꯥꯗ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯀꯞꯂꯤ ꯀꯞꯂꯤ꯫ ꯊꯥꯡꯅ ꯁꯣꯛꯈ꯭ꯔꯦ꯫ ꯑꯁꯣꯛꯄ ꯃꯥꯅ ꯀꯔꯤꯁꯨ ꯇꯧꯗꯕꯒꯨꯝ ꯂꯩꯔꯒ ꯃꯥꯅ ꯑꯣꯏꯅ ꯀꯞꯄꯤꯔꯦ꯫ ꯑꯍꯥ, ꯀꯃꯥꯏꯅ? ꯇꯥꯆꯧꯁꯨ ꯁꯣꯛꯇꯅ ꯂꯩꯍꯧꯋꯦ꯫ ꯊꯣꯏꯕꯤ ꯀꯞꯄ ꯂꯦꯞꯇꯦ꯫ ꯃꯇꯧꯗꯨ ꯊꯃꯣꯏ ꯁꯣꯟꯕꯤ ꯑꯣꯏꯕꯒꯤꯅꯤ ꯍꯥꯏꯁꯤꯔꯥ? ꯍꯥꯏꯔꯒꯅ ꯀꯔꯤ? ꯃꯥꯒꯤ ꯇꯥꯆꯧ ꯁꯣꯛꯄꯗ ꯑꯁꯨꯝꯅ ꯇꯧꯈꯤꯕ꯭ꯔꯥ? ꯕꯤꯗ꯭ꯌꯥꯅ, ꯏꯇꯦ, ꯑꯗꯨꯗꯤ ꯍꯤꯗꯥꯛ ꯍꯥꯞꯅꯕ ꯇꯧꯁꯦ꯫ ꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯏ꯫ ꯃꯥ ꯍꯤꯗꯥꯛ ꯍꯥꯞꯄꯒꯤ ꯋꯥꯈꯜꯗꯤ ꯀꯥꯎꯔꯨꯕꯅꯤ꯫ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯇꯨꯅ, ꯂꯥꯛꯑꯣ꯫ ꯄꯨꯔꯦꯜꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯃꯥꯗꯤ ꯋꯥꯈꯜꯗꯨ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯦ꯫ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯍꯩ, ꯀꯩꯗꯧꯅꯔꯦ? ꯕꯤꯗ꯭ꯌꯥꯅ, ꯕꯕꯥ, ꯏꯇꯩꯁꯦ ꯃꯈꯨꯠ ꯁꯣꯛꯑꯦ, ꯏꯁꯨ ꯌꯥꯝꯅ ꯊꯣꯛꯑꯦ꯫ ꯙꯩꯅꯦꯜꯅ, ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯂꯤꯅꯣꯅꯦ? ꯁꯦ ꯑꯪꯀꯜ ꯌꯦꯡꯒꯦ꯫ ꯐꯗꯤ ꯃꯆꯥꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯊꯣꯏꯕꯤꯗꯤ ꯃꯆꯥꯗꯨ ꯎꯕꯗ ꯀꯤꯔꯗꯨꯅ, ꯏꯃꯥ! ꯃꯌꯥꯝꯗꯨ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯄꯨꯔꯦꯜ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯀꯛ ꯀꯛ ꯊꯤꯟꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯊꯃꯣꯏ ꯃꯄꯥꯗ ꯃꯈꯨꯠꯇꯨ ꯊꯝꯗꯨꯅ ꯈꯥꯡꯖꯩ꯫ ꯙꯩꯅꯦꯜꯅ, ꯏꯆꯥꯁꯅꯥ, ꯆꯠꯂꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ꯫ ꯊꯣꯏꯕꯤ ꯃꯉꯛꯇꯨ ꯍꯥꯏ꯫ ꯏꯆꯥꯁꯅꯥ, ꯅꯪ ꯍꯩꯅꯔꯣꯏꯅꯦ꯫ ꯊꯣꯏꯕꯤ ꯑꯃꯨꯛꯁꯨ ꯃꯉꯛꯇꯨ ꯍꯥꯏ꯫ ꯙꯩꯅꯦꯜꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ꯫ ꯄꯨꯔꯦꯜ ꯍꯧꯖꯤꯛꯇꯗ ꯆꯩꯅꯥ ꯈꯪꯂꯛꯄ ꯃꯥꯜꯂꯤ꯫ ꯁꯨꯒꯠꯇꯨꯅ ꯈꯥꯡꯉꯤ꯫ ꯙꯩꯅꯦꯜꯅ ꯃꯌꯨꯝꯗ ꯆꯠꯂꯨꯗꯨꯅ ꯐꯥꯔꯁ ꯑꯦꯗ ꯕꯣꯛꯁꯇꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯄꯨꯔꯦꯜꯒꯤ ꯃꯈꯨꯠꯇꯨ ꯗ꯭ꯔꯦꯁꯤꯡ ꯅꯤꯡꯊꯤꯅ ꯇꯧꯕꯤꯔꯦ꯫ ꯂꯣꯏꯔꯒ ꯍꯤꯗꯥꯛ ꯇꯩꯗꯨꯅ ꯕꯦꯟꯗꯦꯖ ꯃꯆꯥ ꯑꯃꯅ ꯌꯦꯠꯁꯤꯟꯕꯤꯔꯦ꯫ ꯄꯄꯥ, ꯐꯔꯗ꯭ꯔꯥ? ꯃꯆꯥꯒꯤ ꯋꯥꯖꯕ ꯃꯇꯧꯗꯨꯗ ꯙꯩꯅꯦꯜ ꯃꯆꯥ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯁꯅꯥ, ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ꯫ ꯊꯣꯏꯕꯅ, ꯊꯥꯡꯅ ꯁꯣꯛꯄꯕꯨ ꯃꯐꯝ ꯑꯗꯨꯛ ꯌꯥꯝꯅ ꯁꯣꯛꯄ ꯍꯧꯅꯕ꯭ꯔꯣ? ꯅꯪꯕꯨ ꯑꯃꯨꯛ ꯌꯥꯟꯕꯗ ꯈꯪꯍꯧꯗ꯭ꯔꯕꯣ? ꯄꯨꯔꯦꯜ ꯃꯔꯥ ꯂꯥꯟꯖꯔꯨꯕꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯏꯃꯣꯝꯅ, ꯑꯁ, ꯀꯩ ꯋꯥꯅꯣꯗ ꯃꯣꯏ ꯄꯥꯕꯣ? ꯍꯦꯔꯣ ꯁꯥꯔꯨꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ꯫ ꯃꯁꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯗꯦꯅꯦ꯫ ꯄꯨꯔꯦꯜꯅ, ꯃꯥꯝꯃꯕꯨ ꯄꯥꯈꯪ ꯑꯣꯏꯔꯛꯇ꯭ꯔꯣ? ꯀꯨꯏꯅꯨ ꯈꯪꯗꯦꯃꯤ꯫ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯙꯩꯅꯦꯜ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯊꯣꯏꯕꯅ, ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯋꯥꯅꯤ? ꯄꯨꯔꯦꯜꯅ, ꯑꯣꯍꯣ, ꯅꯆꯥ ꯅꯨꯄꯥꯗ ꯍꯪꯉꯨ꯫ ꯑꯊꯣꯏꯕ ꯉꯛꯅ, ꯑꯩꯅ ꯀꯩꯗꯧꯔꯗꯅ? ꯄꯨꯔꯦꯜꯅ, ꯃꯤꯒꯤ ꯆꯥꯛꯂꯨꯛꯇ ꯅꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄꯗ ꯀꯅꯥꯅ ꯏꯔꯦꯟꯖꯅ ꯆꯥꯛꯇꯨ ꯄꯤꯊꯣꯔꯛꯀꯅꯤ? ꯑꯊꯣꯏꯕꯅ, ꯑꯩ ꯈꯪꯗꯦ ꯅꯪꯒꯤ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯗꯣ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯨꯝꯅꯒꯤ ꯏꯃꯥꯂꯣꯟꯗ ꯉꯥꯡꯉꯛꯑꯣ꯫ ꯃꯩꯇꯩꯂꯣꯟ ꯐꯥꯎ ꯅꯤꯡꯊꯤꯅ ꯈꯪꯗ꯭ꯔꯤꯕ ꯅꯪꯅ ꯄꯨꯔꯦꯜꯒ ꯄꯥꯟꯅꯔꯛꯀꯅꯣ꯫ ꯑꯊꯣꯏꯕ ꯇꯁꯦꯡꯅ ꯄꯨꯔꯦꯜꯅ ꯍꯥꯏꯔꯤꯗꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯌꯨ ꯌꯥꯗꯕ ꯃꯥꯅ ꯍꯟꯗꯛ ꯆꯪꯉꯨꯒ ꯌꯥꯗꯕꯒ ꯇꯧꯔꯗꯅ꯫ ꯑꯣꯏ, ꯅꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯉꯤꯀꯣ? ꯄꯨꯔꯦꯜ, ꯑꯩ ꯀꯩꯗꯧꯔꯒꯦ? ꯂꯣꯏ ꯍꯥꯏꯗꯣꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯑꯍꯜ ꯃꯃꯥꯡꯗ? ꯙꯩꯅꯦꯜꯅ, ꯄꯨꯔꯦꯜꯅ, ꯑꯣꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯒꯅꯨ, ꯊꯃꯣꯏ ꯀꯥꯏꯔꯒ ꯇꯣꯛꯀꯅꯤ꯫ ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯖꯔꯨꯔꯤꯁꯤꯅꯤ, ꯈꯜꯂꯤꯕ ꯋꯥꯈꯜ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯣ ꯍꯟꯗꯣ, ꯃꯗꯨꯅ ꯇꯨꯡꯗ ꯅꯪꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯂꯦꯞꯂꯤꯕ ꯃꯄꯥꯗꯨ ꯌꯧꯕꯒ ꯊꯣꯏꯕꯤ ꯈꯛ ꯇꯥꯅꯕ ꯃꯑꯣꯡꯗ, ꯑꯩꯒꯤ ꯇꯨꯡꯗ ꯏꯜꯂꯛꯑꯣ꯫ ꯋꯥꯍꯩꯁꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯆꯠꯄ ꯍꯧꯈꯤ꯫ ꯊꯣꯏꯕꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ꯫ ꯄꯨꯔꯦꯜ ꯐꯣꯟꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯅꯥꯗ ꯍꯥꯞꯂꯒ, ꯑꯩꯅ ꯍꯥꯏꯗꯣ ꯍꯦꯛ ꯇꯧꯗ꯭ꯔꯕ
ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯐꯣꯟꯗ ꯅꯠꯇꯦ ꯍꯥꯏꯕ ꯊꯣꯏꯕꯤ ꯈꯪꯉꯤ ꯑꯗꯨꯅ ꯃꯁꯥꯗꯨ ꯀꯤꯔꯦ ꯄꯨꯔꯦꯜꯒꯤ ꯃꯒꯨꯜꯁꯨ ꯈꯪꯕꯅ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯃꯌꯥꯝꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩ ꯆꯅꯨꯒ ꯕꯦꯝꯕꯦꯝꯒꯅ ꯆꯥꯛ ꯊꯣꯡꯂꯤꯕꯅꯤ ꯊꯣꯏꯕꯤꯁꯨ ꯇꯟꯖꯥ ꯌꯦꯡꯂꯒ ꯄꯨꯔꯦꯜꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏ ꯄꯨꯔꯦꯜꯗꯨ ꯃꯅꯤꯡꯗ ꯊꯣꯔꯛꯇꯨꯅ ꯋꯥꯔꯛꯇꯨꯗ ꯆꯪꯈ꯭ꯔꯤ ꯊꯣꯏꯕꯤꯁꯨ ꯀꯤꯅ ꯆꯪꯂꯛꯏ ꯄꯨꯔꯦꯜꯅ ꯀꯩꯒꯤꯅꯣ ꯀꯞꯄꯤꯗꯦ ꯊꯣꯏꯕꯤ ꯈꯨꯝꯂꯛꯇꯦ ꯇꯒꯨꯞ ꯌꯦꯡꯗꯨꯅ ꯂꯩ ꯄꯨꯔꯦꯜ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯑꯃꯝꯕ ꯃꯔꯛꯇ ꯄꯨꯁꯤꯟꯈꯤ ꯊꯣꯏꯕꯤ ꯀꯤꯔꯗꯨꯅ ꯃꯈꯨꯠꯇꯨ ꯌꯥꯜꯂꯤ ꯄꯨꯔꯦꯜꯅ ꯑꯗꯨꯃꯛ ꯆꯤꯡꯗꯨꯅ ꯄꯨꯏ ꯃꯤ ꯌꯥꯝ ꯎꯍꯟꯅꯤꯡꯕ꯭ꯔꯣ ꯊꯣꯏꯕꯤ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯀꯩꯕꯣ ꯄꯨꯔꯦꯜ ꯋꯥ ꯑꯅꯤꯗ ꯃꯈꯨꯠꯇꯨ ꯉꯥꯛꯇꯨꯅ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤꯗꯤ ꯃꯤꯍꯨꯜꯗꯨ ꯄꯥꯏꯊꯣꯛꯀꯗꯧꯔꯦ ꯃꯤꯍꯨꯜꯁꯨ ꯃꯈꯣꯟ ꯊꯣꯛꯅ ꯆꯣꯡꯂꯛꯏ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯃꯥꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯃꯇꯧꯗꯨ ꯄꯥꯈꯠꯂꯦ ꯈꯪꯂ ꯃꯥꯜꯂꯦ ꯇꯞꯅ ꯊꯣꯛꯈꯤꯗꯨꯅ ꯂꯝꯍꯦꯟꯒꯅꯨ ꯑꯩꯕꯨ ꯑꯉꯥꯎꯕ ꯑꯣꯜꯍꯟꯒꯅꯨ ꯐꯥꯊꯕ ꯉꯝꯂꯣꯏ ꯊꯣꯏꯕꯤꯗꯤ ꯄꯨꯔꯦꯜꯒꯤ ꯋꯥ ꯉꯥꯡꯂꯤ ꯍꯥꯏꯕꯗꯨ ꯈꯪꯂꯕꯁꯨ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯇꯔꯪ ꯆꯠꯈ꯭ꯔꯦ ꯅꯨꯄꯥ ꯃꯥꯁꯨ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯆꯪꯁꯤꯟꯗꯨꯅ ꯂꯝ ꯌꯥꯝ ꯍꯦꯜꯂꯛꯑꯗꯤ ꯑꯩꯒꯤ ꯑꯉꯥꯎꯕ ꯅꯨꯡꯁꯤ ꯂꯥꯛꯀꯅꯤ ꯅꯪ ꯅꯃꯥꯏ ꯊꯥꯡꯒꯠꯄ ꯉꯝꯂꯣꯏ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯨꯄꯥ ꯃꯥꯒꯤ ꯁꯣꯔꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗ ꯐꯨꯖꯤꯜꯂꯛꯏ ꯅꯨꯄꯤꯗꯨ ꯁꯣꯔ ꯍꯣꯟꯈꯤꯗ꯭ꯔꯦ ꯃꯃꯤꯠꯇꯨ ꯆꯦꯟ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯄꯨꯔꯦꯜ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯂꯝꯗ ꯍꯦꯟꯒꯅꯨ ꯊꯣꯏꯕꯤ ꯀꯤꯅ ꯍꯦꯜꯂꯣꯏꯌꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯨ ꯅꯪ ꯀꯩꯒꯤ ꯏꯟꯗ꯭ꯔꯤꯅꯣ ꯑꯊꯣꯏꯕꯒ ꯀꯩꯒꯤ ꯂꯩꯃꯤꯟꯅꯩ ꯃꯈꯨꯠꯇ ꯀꯔꯤꯒꯤ ꯁꯣꯛꯂꯤꯅꯣ ꯊꯥꯡꯅ ꯁꯣꯛꯈꯤꯕꯗꯨꯗ ꯌꯦꯡꯕꯤꯕꯅꯦ ꯉꯁꯥꯏ ꯀꯞꯄꯤꯗꯨꯅ ꯀꯩꯒꯤꯅꯣ ꯊꯣꯏꯕꯤ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯍꯥꯏ ꯄꯨꯔꯦꯜ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯩ ꯆꯪꯉꯒꯦ ꯀꯩꯗꯧꯔꯨꯒꯦ ꯍꯥꯏꯅꯣ ꯑꯃꯨꯛꯁꯨ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯍꯥꯏ ꯄꯨꯔꯦꯜ ꯅꯣꯛꯃꯤ ꯇꯞꯅ ꯃꯀꯣꯛꯇꯨꯗ ꯆꯨꯞꯄꯤꯔꯛꯏ ꯆꯪꯉꯨ ꯑꯗꯨꯒ ꯑꯊꯣꯏꯕꯒꯤ ꯃꯅꯥꯛꯇꯗꯤ ꯆꯪꯒꯅꯨ ꯑꯍꯣꯏ ꯆꯪꯉꯣꯏ ꯄꯨꯔꯦꯜ ꯇꯞꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯥꯎ ꯆꯪꯉꯨ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯕꯨ ꯄꯨꯊꯣꯔꯛꯏ ꯆꯥꯛ ꯊꯣꯡꯕ ꯌꯥꯎꯔꯨꯗꯣꯏꯔꯣ ꯑꯍꯣꯏ ꯃꯥꯡ ꯊꯥꯔꯣ ꯊꯣꯏꯕꯤ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ ꯄꯨꯔꯦꯜꯅ ꯀꯤꯕ꯭ꯔꯣ ꯊꯣꯏꯕꯤ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯇꯁꯦꯡꯅ ꯃꯐꯝꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯝꯃꯤ ꯑꯃꯝꯕ ꯌꯥꯗꯕ ꯅꯨꯄꯤꯅꯤ ꯊꯣꯏꯕꯤ ꯇꯟꯖꯥꯗꯨꯗ ꯍꯥꯡꯗꯣꯡ ꯑꯅꯤ ꯆꯤꯡꯅꯔꯛꯏ ꯊꯣꯏꯕꯤ ꯀꯤꯔꯗꯨꯅ ꯄꯨꯔꯦꯜꯗ ꯈꯪꯒꯣꯟ ꯀꯣꯟꯁꯤꯜꯂꯤ ꯏꯃꯥ ꯚꯨꯠ ꯄꯨꯔꯦꯜ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯆꯠꯈꯤꯅꯨ ꯀꯩꯁꯨ ꯆꯠꯂꯣꯏꯌꯦ ꯊꯣꯏꯕꯤꯕꯨ ꯇꯞꯅ ꯂꯧꯊꯣꯛꯄꯤ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯨꯃꯥꯏꯅ ꯂꯩꯔꯗꯤ ꯃꯤꯅ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯏ ꯃꯥꯅ ꯇꯧꯔꯤꯗꯨ ꯅꯤꯡꯁꯤꯡꯂꯒ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ ꯅꯣꯟꯊꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯁꯣꯔꯤ ꯂꯥꯎ ꯊꯣꯏꯕꯤꯕꯨ ꯑꯉꯥꯟꯕ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯔꯛꯏ ꯇꯟꯖꯥꯗꯨꯗ ꯃꯅꯤꯡꯗ ꯕꯤꯗ꯭ꯌꯥꯁꯨ ꯏꯁꯤꯡ ꯍꯩꯗꯣꯛꯄ ꯊꯣꯔꯛꯄꯅꯤ ꯄꯨꯔꯦꯜ ꯄꯥꯈꯠꯅ ꯊꯣꯏꯕꯤꯕꯨ ꯑꯃꯨꯛ ꯐꯠ ꯆꯤꯡꯁꯤꯟꯗꯨꯅ ꯐꯛꯂꯥꯡꯗ ꯉꯥꯊꯗꯨꯅ ꯂꯩ ꯊꯣꯏꯕꯤꯗꯨ ꯄꯨꯔꯦꯜꯒꯤ ꯊꯕꯥꯛꯇ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟꯈ꯭ꯔꯦ ꯕꯤꯗ꯭ꯌꯥꯁꯨ ꯏꯁꯤꯡ ꯍꯩꯗꯣꯛꯂꯝꯂꯒ ꯆꯪꯈ꯭ꯔꯦ ꯊꯣꯏꯕꯤ ꯇꯊꯛ ꯌꯦꯡꯂꯛꯏ ꯄꯨꯔꯦꯜꯁꯨ ꯍꯥꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯤꯗꯨ ꯃꯤꯠꯆꯥꯅꯩ ꯃꯤꯀꯨꯞꯁꯤꯗ ꯑꯃꯅ ꯑꯃꯒꯤ ꯃꯈꯣꯜ ꯇꯥꯅꯔꯦ ꯊꯃꯣꯏ ꯑꯅꯤ ꯃꯔꯣꯜ ꯂꯣꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯉꯁꯥꯏꯒꯤ ꯍꯧꯗꯣꯡꯗꯨ ꯊꯣꯏꯕꯤ ꯇꯝꯅ ꯆꯦꯜꯂꯛꯇꯨꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯒꯤ ꯃꯪꯂꯥꯟ ꯊꯨꯒꯥꯏꯔꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯅꯤꯗꯨ ꯋꯥꯈꯜ ꯂꯥꯛꯏ ꯊꯣꯏꯕꯤ ꯐꯠ ꯊꯣꯛꯈꯤꯗꯨꯅ ꯆꯠꯂꯒꯦ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯤ ꯄꯨꯔꯦꯜꯁꯨ ꯊꯃꯣꯏ ꯃꯄꯥꯗ ꯃꯈꯨꯠꯇ ꯊꯝꯗꯨꯅ ꯃꯁꯥꯗꯨ ꯐꯥꯊꯖꯩ ꯊꯣꯏꯕꯤꯅ ꯆꯪꯂꯛꯄꯗ ꯕꯤꯗ꯭ꯌꯥꯅ ꯅꯨꯄꯤ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯏꯐꯥ ꯄꯥꯈꯠꯆꯩ ꯈꯪꯗꯦ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯕꯣ ꯃꯅꯤꯡꯗ ꯈꯣꯡ ꯍꯥꯝꯃꯨꯕꯅꯦ ꯑꯣꯍꯣ ꯑꯩꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯜꯂꯨꯔꯦ ꯊꯣꯏꯕꯤ ꯈꯨꯝꯂꯛꯇ꯭ꯔꯦ ꯑꯊꯣꯏꯕꯁꯨ ꯀꯤꯆꯟꯗ ꯆꯪꯂꯛꯏ ꯃꯥ ꯂꯥꯛꯄꯗꯨꯗ ꯅꯨꯄꯤꯗꯨꯗꯤ ꯃꯤꯍꯨꯜ ꯁꯨꯗ꯭ꯔꯦ ꯑꯊꯣꯏꯕꯁꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯊꯣꯏꯕꯤ ꯕꯤꯗ꯭ꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ
ꯅꯨꯄꯤ ꯑꯩ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯨꯒꯦ ꯑꯊꯣꯏꯕ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯍꯥꯏꯅꯔꯤꯉꯩ ꯄꯨꯔꯦꯜꯗꯣ ꯑꯃꯨꯛ ꯆꯪꯂꯛꯏ ꯊꯣꯏꯕꯤ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯟꯕꯗ ꯊꯣꯏꯕꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯑꯊꯣꯏꯕ ꯉꯛꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯄꯨꯔꯦꯜꯅ ꯌꯥꯔꯦ ꯃꯇꯨꯡ ꯏꯜꯂꯨꯗ꯭ꯔꯁꯨ ꯕꯤꯗ꯭ꯌꯥꯅ ꯉꯁꯤꯗꯤ ꯏꯄꯥ ꯄꯥꯈꯠꯄ ꯃꯥꯜꯂꯤ ꯃꯊꯟꯇ ꯂꯩꯖꯔꯁꯅꯨ ꯄꯨꯔꯦꯜ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯏ ꯊꯣꯏꯕꯤꯗꯨ ꯗꯥꯏꯅꯦꯜ ꯍꯣꯏꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯄꯨꯔꯦꯜ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯆꯩ ꯗꯥꯏꯅꯦꯜꯅ ꯕꯨꯡꯉꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯐꯝꯃꯨ ꯂꯥꯛꯑꯣ ꯄꯨꯔꯦꯜ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ ꯐꯝꯊꯔꯛꯏ ꯊꯣꯏꯕꯤꯅ ꯐꯝꯂꯤꯕ ꯑꯗꯨꯒ ꯊꯪꯅꯅ ꯊꯣꯏꯕꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ ꯗꯥꯏꯅꯦꯜꯅ ꯏꯆꯥ ꯑꯆꯧꯕꯁꯨ ꯊꯕꯛ ꯃꯆꯥ ꯑꯃꯗꯗꯤ ꯇꯧꯖꯈꯤꯁꯅꯨꯗ ꯑꯩꯅꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤ ꯑꯗꯣ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯍꯣꯡꯕꯤꯌꯨ ꯇꯧꯕꯇꯕꯨ ꯍꯥꯏꯅꯕ ꯆꯠꯄꯤꯔꯣ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯀꯥꯏꯗꯦꯗ ꯑꯆꯧꯕꯁꯨ ꯋꯥꯈꯜ ꯊꯦꯟꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ ꯃꯥꯒꯤꯁꯨ ꯈꯟꯖꯕ ꯑꯃ ꯂꯩ ꯇꯧꯔꯤꯅꯤ ꯋꯥꯔꯤꯗꯨꯗ ꯄꯨꯔꯦꯜ ꯁꯨꯛꯂꯞꯅ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯌꯦꯡꯖꯔꯛꯏ ꯄꯨꯔꯦꯜ ꯊꯣꯏꯕꯤ ꯈꯛ ꯇꯥꯅꯕ ꯃꯑꯣꯡꯗ ꯅꯨꯃꯤꯠ ꯆꯨꯕ ꯌꯥꯗꯦ ꯃꯈꯣꯜ ꯊꯣꯛꯅ ꯃꯌꯥꯝ ꯇꯥꯅꯕ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯃ ꯑꯊꯣꯏꯕꯒ ꯍꯥꯏꯅꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯤ ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯤꯗꯨꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯕꯤꯔꯨꯅꯨꯀꯣ ꯅꯨꯄꯤꯗꯨꯁꯨ ꯇꯧ ꯉꯝꯃꯤꯅꯤ ꯃꯀꯣꯛꯁꯨ ꯕꯦꯔꯥ ꯈꯔ ꯂꯩꯕꯅꯤ ꯃꯁꯛꯀꯗꯤ ꯐꯖꯕꯅꯤ ꯃꯁꯛꯇꯅꯤ ꯃꯥꯅ ꯉꯥꯎꯔꯤꯗꯣ ꯂꯝꯆꯠꯁꯨ ꯀꯌꯥ ꯀꯩꯗꯧꯗꯦꯗ ꯄꯨꯔꯦꯜꯅ ꯍꯥꯏꯔꯤꯗꯨ ꯊꯥꯖꯩ ꯃꯔꯝꯗꯤ ꯄꯨꯔꯦꯜ ꯆꯒꯠ ꯆꯒꯠ ꯇꯧꯕ ꯅꯨꯄꯥ ꯅꯠꯇꯦ ꯉꯥꯎꯁꯟꯅꯔꯁꯨ ꯋꯥ ꯀꯌꯥ ꯉꯥꯡꯕ ꯅꯨꯄꯥ ꯅꯠꯇꯦ ꯃꯔꯨ ꯑꯣꯏꯕ ꯈꯛ ꯉꯥꯡꯕ ꯃꯤꯁꯛ ꯑꯃꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯄꯨꯔꯦꯜꯅ ꯃꯣꯏꯅ ꯄꯥꯝꯂꯒꯅ ꯑꯗꯨꯝ ꯍꯥꯏꯅꯧꯗ ꯅꯨꯄꯤꯗꯨꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯂꯨꯍꯣꯡꯍꯧꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯗꯤ ꯊꯣꯏꯕꯅ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯉꯥꯎꯔꯦꯗꯅ ꯅꯨꯄꯤ ꯑꯃ ꯊꯤꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯤ ꯗꯥꯏꯅꯦꯜꯅ ꯑꯃꯨꯛ ꯑꯁ ꯚꯥꯏ ꯑꯗꯨꯗꯤ ꯑꯩꯒꯤ ꯁ꯭ꯇꯥꯐꯀꯤ ꯃꯔꯨꯞꯀꯤ ꯃꯆꯥ ꯌꯥꯝꯅ ꯂꯩ ꯑꯗꯨ ꯌꯦꯡꯂꯁꯤꯔꯥ ꯄꯨꯔꯦꯜꯅ ꯃꯥꯒꯤ ꯋꯥ ꯇꯥꯒꯅꯨꯗ ꯂꯩꯔꯦ ꯑꯩꯗꯤ ꯃꯥꯒꯤ ꯋꯥ ꯍꯦꯛ ꯇꯥꯔꯨꯕꯗꯅꯦ ꯑꯗꯨꯝ ꯁꯣꯏꯔꯦ ꯑꯍꯜ ꯑꯅꯤꯗꯨ ꯄꯥꯈꯠꯅꯔꯦ ꯄꯨꯔꯦꯜꯗꯤ ꯃꯆꯤꯟ ꯅꯥꯝꯃ ꯆꯤꯡꯈꯠꯂꯒ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯑꯗꯨꯒ ꯊꯃꯣꯏꯗꯁꯨ ꯁꯣꯟꯖꯩ ꯑꯩꯅ ꯅꯠꯇꯦ ꯅꯪꯅ ꯊꯣꯛꯍꯟꯖꯕꯅꯤ ꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯗꯤ ꯊꯃꯣꯏꯗꯣ ꯃꯈꯣꯜ ꯊꯣꯛꯅ ꯀꯥꯏꯒꯗꯅꯤ ꯅꯪꯒꯤ ꯐꯠꯇꯅꯕ ꯁꯤꯟꯕ ꯅꯠꯇꯦ ꯃꯥꯗꯤ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯅꯤ ꯊꯣꯏꯕꯤꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯇꯥꯆꯧꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯜꯂꯒ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯝꯗ꯭ꯔꯦ ꯄꯨꯔꯦꯜꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯈꯨꯠꯇꯨ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯅꯨꯄꯥ ꯃꯥꯅ ꯆꯦꯠꯅ ꯄꯥꯏꯈꯤꯕ ꯑꯣꯏꯕꯅ ꯊꯣꯏꯕꯤ ꯃꯤꯍꯨꯜꯁꯨ ꯆꯨꯡꯕꯅ ꯂꯣꯏꯔꯕꯅꯤ ꯄꯨꯔꯦꯜ ꯊꯣꯏꯕꯤ ꯈꯛ ꯇꯥꯅꯕ ꯃꯑꯣꯡꯗ ꯊꯣꯏꯕꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯂꯒ ꯀꯅꯥꯁꯨ ꯅꯨꯡꯁꯤꯕ ꯌꯥꯔꯣꯏ ꯃꯤꯁꯛ ꯑꯃꯕꯨ ꯅꯨꯡꯁꯤꯔꯝꯂꯕ ꯅꯪ ꯅꯃꯤꯠꯇꯒꯤ ꯅꯨꯄꯤ ꯇꯥꯅꯤ ꯑꯗꯨꯅ ꯂꯝ ꯍꯦꯜꯂꯤꯕ ꯊꯃꯣꯏꯗꯣ ꯐꯥꯊꯖꯧ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯅꯥꯒꯤꯁꯨ ꯃꯃꯤ ꯍꯥꯞꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯍꯥꯞꯂꯝꯕ ꯊꯣꯛꯂꯕ ꯄꯨꯔꯦꯜꯅ ꯃꯨꯊꯠꯀꯅꯤ ꯑꯗꯨꯒ ꯃꯤꯒꯤꯗꯃꯛ ꯀꯣꯛ ꯁꯋꯥꯏꯗꯦ ꯊꯣꯏꯕꯤ ꯇꯤꯉꯛ ꯇꯤꯉꯛ ꯌꯦꯡꯂꯒ ꯂꯩ ꯄꯨꯔꯦꯜ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯐꯠ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯃꯈꯨꯠꯇꯨꯗꯤ ꯊꯥꯗꯣꯛꯇꯦ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯃꯈꯨꯠꯇꯨ ꯌꯦꯡꯂꯛꯏ ꯃꯇꯧꯗꯨꯗ ꯄꯨꯔꯦꯜ ꯃꯈꯨꯠꯇꯨ ꯊꯥꯗꯣꯔꯛꯏ ꯑꯗꯨꯒ ꯆꯨꯝꯅ ꯐꯝꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯄꯨꯔꯦꯜꯒꯤ ꯐꯣꯟꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯠ ꯔꯤꯁꯤꯞ ꯇꯧꯏ ꯍꯜꯂꯣ ꯄꯄꯥ ꯉꯥꯟꯕꯅ ꯏꯕꯦꯝꯃ ꯍꯣꯏꯗꯨ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯊꯔꯦ ꯀꯩꯁꯨ ꯇꯧꯔꯔꯣꯏꯅ ꯄꯨꯔꯦꯜ ꯍꯔꯥꯎꯅ ꯄꯄꯥ ꯑꯩꯈꯣꯏꯗꯔꯣ ꯍꯥꯏꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯆꯠꯂꯨꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯀꯨꯏꯔꯅꯨꯀꯣ ꯄꯄꯥ ꯉꯁꯤꯗꯤ ꯂꯦꯛꯂꯒ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯛꯂꯒꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯄꯨꯔꯦꯜ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯑꯃꯒ ꯂꯣꯏꯅꯅ ꯐꯝꯃꯤ ꯊꯣꯏꯕꯤꯗꯤ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯆꯅꯨ ꯊꯣꯔꯛꯇꯨꯅ ꯃꯣꯏ ꯄꯥꯕꯨꯡ ꯆꯥꯛ ꯂꯣꯏꯔꯦ ꯗꯥꯏꯅꯦꯜꯅ ꯑꯗꯨꯗꯤ ꯚꯥꯏ ꯆꯪꯂꯁꯤꯅꯦ ꯊꯣꯏꯕꯅ ꯆꯪꯂꯁꯤ ꯆꯅꯨꯅ ꯏꯆꯥꯁꯅꯥ ꯕꯨꯡꯉꯣ
ꯆꯪꯂꯣ ꯂꯥꯛꯑꯣꯀꯣ ꯍꯣꯏꯅꯦꯅꯦ ꯃꯌꯥꯝꯗꯨ ꯃꯔꯤ ꯃꯔꯤ ꯆꯪꯅꯈ꯭ꯔꯦ ꯑꯩꯅ ꯅꯨꯄꯥ ꯑꯃꯗꯒ ꯐꯝꯃꯤꯟꯅꯕꯗꯤ ꯌꯥꯗꯕ ꯑꯗꯨꯒ ꯅꯨꯄꯤꯅ ꯃꯌꯨꯝꯗ ꯊꯝꯕ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯍꯧꯒꯠꯀꯦ ꯇꯧꯔꯝꯕ ꯄꯨꯔꯦꯜꯅ ꯍꯦꯛ ꯇꯥꯔꯨꯔꯦ ꯈꯦꯕ ꯊꯣꯏꯕꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯍꯧꯈꯤ ꯄꯨꯔꯦꯜ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇ ꯐꯥꯗꯨꯅ ꯂꯝ ꯍꯦꯟꯒꯅꯨ ꯊꯣꯏꯕꯤ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯛꯏ ꯄꯨꯔꯦꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯈꯨꯠꯇ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯊꯣꯏꯕꯤ ꯏ ꯀꯥꯔꯤ ꯃꯉꯣꯟꯗꯅ ꯉꯥꯡꯗꯣꯏꯒꯤꯇ ꯇꯧꯔꯒ ꯂꯩꯕ ꯃꯥꯅ ꯃꯌꯨꯝꯗ ꯅꯨꯄꯤ ꯊꯝꯃꯤ ꯍꯥꯏꯗꯨꯅ ꯈꯪꯅꯤ ꯑꯩꯁꯨ ꯇꯧꯒꯦ ꯌꯦꯡꯉꯣꯕ ꯄꯨꯔꯦꯜ ꯍꯣꯏꯁꯨ ꯃꯔꯤ ꯃꯔꯤ ꯆꯪꯂꯛꯇꯨꯅ ꯐꯝꯅꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯃꯣꯂꯤ ꯃꯣꯂꯤ ꯆꯪꯉꯛꯏ ꯆꯅꯨꯅ ꯁꯦꯁꯦ ꯅꯪꯒꯤ ꯆꯥ ꯕꯦꯝꯕꯦꯝꯅ ꯉꯁꯤꯗꯤ ꯃꯣꯔꯣꯛꯀ ꯌꯥꯝꯅ ꯊꯥꯛꯇ꯭ꯔꯕꯅꯤ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯄꯨꯔꯦꯜ ꯍꯥꯁꯤꯟꯅꯔꯛꯏ ꯑꯊꯣꯏꯕ ꯏꯁꯤꯡꯗꯨ ꯄꯤꯁꯜꯂꯤ ꯇꯞꯅ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯊꯣꯏꯕꯤꯗꯤ ꯍꯥꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯈ꯭ꯔꯕꯅꯤ ꯀꯤꯅ ꯀꯤꯅ ꯄꯨꯔꯦꯜꯒꯤ ꯃꯥꯌꯣꯛꯅꯅ ꯐꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯦ ꯊꯣꯏꯕꯤꯗꯤ ꯆꯥꯛꯇꯨ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯒ ꯀꯔꯝꯅ ꯆꯥꯕ ꯉꯝꯒꯅꯤ ꯆꯅꯨ ꯇꯞꯅ ꯏꯆꯥꯁꯅꯥ ꯀꯩꯗꯧꯔꯦ ꯃꯣꯔꯣꯛ ꯌꯥꯝꯅ ꯁꯥꯔꯕꯣ ꯍꯣꯏ ꯈꯔ ꯁꯥꯏꯌꯦ ꯆꯤꯟꯗ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯍꯥꯏꯖꯤꯟꯈꯤ ꯄꯨꯔꯦꯜꯁꯨ ꯊꯣꯏꯕꯤꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤꯗꯤ ꯁꯪꯒꯣꯝ ꯇꯣꯠꯂꯒ ꯆꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯔꯦ ꯊꯣꯏꯕꯤ ꯍꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯕꯤꯗ꯭ꯌꯥꯁꯨ ꯀꯣꯜ ꯇꯧꯔꯛꯏ ꯅꯨꯄꯤ ꯊꯣꯏꯕꯤꯅ ꯇꯥꯏꯌꯦ ꯑꯃꯗꯨꯁꯨ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯗꯦ ꯑꯩ ꯇꯧꯔꯛꯀꯦ ꯉꯥꯏꯈꯣ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯈꯤꯁꯦ ꯀꯩ ꯋꯥꯔꯤꯅꯣ ꯊꯣꯏꯕꯤ ꯅꯪ ꯑꯩꯅ ꯍꯪꯒꯗꯧꯔꯤꯕꯁꯦ ꯁꯦꯡꯅꯗꯤ ꯈꯨꯝꯃꯨꯀꯣ ꯍꯣꯏ ꯈꯨꯝꯒꯦ ꯕꯤꯗ꯭ꯌꯥ ꯇꯞꯅ ꯋꯥ ꯍꯪꯕ ꯍꯧꯔꯛꯏ ꯑꯩꯈꯣꯏ ꯏꯇꯩꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯋꯥꯍꯪꯗꯨꯗ ꯊꯣꯏꯕꯤ ꯏꯉꯛꯉꯛꯅ ꯂꯩ ꯍꯥꯏꯌꯣ ꯊꯣꯏꯕꯤ ꯅꯣꯏ ꯑꯅꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯕꯤꯗ꯭ꯌꯥ ꯑꯩꯈꯣꯏ ꯑꯅꯤ ꯀꯔꯤꯁꯨ ꯂꯩꯅꯗꯤꯌꯦ ꯊꯣꯏꯕꯤ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯕꯣ ꯀꯩꯒꯤ ꯋꯥ ꯂꯣꯠꯂꯤꯅꯣ ꯉꯁꯥꯏ ꯅꯪꯒ ꯑꯩꯈꯣꯏ ꯏꯇꯩꯒ ꯃꯅꯤꯡꯗ ꯆꯪꯈꯤꯕꯗꯣ ꯑꯩ ꯎꯍꯧꯏ